right to information haibadi e paw launa bagi hak adudi lamdam asigi leba asigi mipum khudibang na phangli adubu right to communication haibadi isagi mod isagi wakat isagi kholaw phongdok chana bagi hak adudi Manipur gi miyam na phangli bra right to communication gi hak adu Leikai gi wakat hariba thormasina Manipur gi miyam da pina na ba pandam thamli Leikai gi wakat hariba thormasi chumna tagi television program amanate masidi leibang miyam amadi lenga loising gi marakta leriba amata ngairaba bridge ni it is the bridge between the government and the people Mayambu Krumzari don Imbirabas Impact News ni Nongthombam Leikai gi wakat ki anuba episode sida mayambu amukana taram nokchari ngasi gi Leikai gi wakat ki episode sida Wangkai Assembly constituency ki manung channel lairiba Soibam Leikai gi miyamna karam awaba khudongcha daba thengnari habasi Leikai asigi miyam ga wari sadana khangdok minarasi so without much ado let's talk to the people of Soibam Leikai let's do it Leikai gi citizen club sile re ayuki matam sile club manung sida koi sana khona bagi maru ina tt sana bagi mi khara di ure tamo Leikai se kam pan biri Leikai jiro hum sana khona badam khara kero tawgen tawri khoi di amani yoksung matam yoksalak bagi hai tare adana mayam je khoi gi sports ki festive mood hai tare maroina Leikai jam nuai hai tare khoi gi je club se ko club sine Leikai gi naharon sing je ko samai tongna bodama telne association ni lobi re aga mayam je ke hani 35 above se sana bai je yok de hakchang se ken tongni na ngang ni thawai yok padi ai je international ani je re Manipur gi oina sana khona bi lam dadi yamna thawai yawina ha sing su han sing adubu khoi gi Leikai ji ko ina hai tare lambi thong natraga khoi sana khona bi matang do boiro karam makhal gi infrastructure di khitang walin khan bi adudi masi kadoni swai khakina tabajani maroina drainage system sima yadra complete failure ni khoi da leiriba sigi drain si ngahang ha ki yana ba idun pak na sana ba idun yum da ising changdar lori aphium da tawna ba mai ising lambi thong se kam taw birige mai di hujik phodi handak ki angang gi 12 ka 11 ka lak keno ka lak pasi metric lak pasi kitang di phare adu kitang evening da di kitang wale akoi gi mai asuki bithi nuai tre example ama akoi gi club si chalai matam da hujigi matam da club chalai ba si internet yaw da ba de computer chalai da ba de me anjala akoi club si no model pa changa sa ding tawe mai je phangdram na adu ni suma club kumba una sanu lupa chonga tari call kara kana amana draga industry to kam chalai magada ge khabar da kai da pangai haibi wane practically he moi masani laga yenga kana da khanga da poni da kada idi sang nai doino da ado mai di sang nai bibi draga sunga sidi bill lokhat pani hamna kana electricity department gi mi myam lak pa thengna je masidi kari khan bi binni dum sang nai go mengi lok da dam ni na mai sang nai be nai da bai di khang dre moi gi logom to ko di adu mekta lowi Leikai sra mai je sang nai lak ti na takpiri ado khoi bill de dum sang nai lok la e kari mo lebi बिल से नोंगमदा अखोई पुंगकुन मरिनी दना अखोना मैम सार पिजरे जे पुंग तरे न थगनि पान सिखतने अखोई पिजरे जे अंदक से अखोई इलेक्ट्रिसिटी डिपार्टमेंट सुगा मेना सु क्लेम तौबा अखोई मई से हानदगी हेना फजना पीबा ngam हाय अदुबु Leikai gi मियाम नदी अखोई के हेतारे संगाई फेस्टिवल की ममांग अदो ददी खितंग चांग नाइन फंगबा थेंगनकी अदु होजेक्ति दम हानगा चमाने हामु नि हाय करी gi ओबिरबन सिगी मरम मैम गी वखत असिदि मौसाने दम को मसिदि पेंद बजिदि दम मोइसु लेरम बाय अदो होय जु डिपार्टमेंट साइड होना बाय अबजु दोय अकन होनरी दम मे साथि दि मई से अदम चांग खरा फगलेन खनबिब्रा यम फगले हानागी चांग दगदि परसेंटेज हम थी वांग जाने सुकान Burma da mai ngalaga Manipur ki border town sing border ki jaga sing mai ngan da Burma mai ngale du yeng do adu phibam da leire ba ko jo thangna ba kanu sing thangna Leikai jum ngani akoi ni yeng lei ne ba थानोबा Leikai द मै लागा कोई की सोबन Leikai वांखै खुनों न मम लेरगा अतोब Leikai की मै गाली सिन नुआइ खरेदा फजखरेदा हायना येंगबै मोंग द लेनरे मरम दना वांखै खुनों दसु अदुगा कोई सोबन Leikai दसु मै सि खितंग चांगना हन बिबसन Leikai मियाम न पामलि बसि लंबी सेंबि बसनि Leikai मियाम न पामलि बसि सु अदुगा कोई की इरम नाला वन एंड ओनली इरम ना कोई मणिपुर की लेरिबा कोई यामना फतना लेरिबा कोई ड्रेनेज सिस्टम सिसु Leikai सिरु सदमक फते मरम दना हाइरिबा ड्रेनेज सिस्टम सिसु Leikai मियाम ना अथु मतमदा संगत सागना निंगी अदुबा Leikai सि याम फबा मना कोई पब्लिक प्रॉपर्टी ने हाइरिबा लंबी नत्रगा कोई मै कोई स्ट्रीट लेवल सिंग थालक मतम सु Leikai सन याम चेक्शन ना मेंटेन तोनो होने अदु हारिबा पोलम सिंग असिदा सेल चंगमनिना Leikai gi मियाम ना क्लब ना मतम खुदिमकता सेल पुथोकप ngam matang soi sidani mari lena authority amadi government gi mieng sanction haning libesi Leikai gi wakat Anand Singh Higher Secondary Academy gi na khoi gi kenogi ahongai Leikai thokhibi lambi tilbdi ahongai Leikai thokhibi lambi se silambi sidi yamna kaina pothol mayam laibase matam sangna lerakpase Manipur miyam na thengnare masi matang der ki happening masa adum proposal da koi club ki site su haiba male koi concern MLA da su haiba male ma ju kai mukhal tarokadran khanjai sangai festival lakhiba matam da
ꯃꯤ ꯊꯣꯡꯐꯥꯎ ꯁꯦꯝꯈ꯭ꯔꯦ ꯂꯝꯕꯤꯁꯦ ꯍꯞꯇꯥꯒꯤ ꯂꯝꯕꯤ ꯁꯦꯝꯈ꯭ꯔꯦ ꯖꯦꯅꯣꯁꯇꯥꯟꯐꯥꯎ ꯁꯦꯝꯈ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯉꯁꯤꯒꯤ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯗꯥꯏꯕꯔꯁꯟꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯗꯥꯏꯕꯔꯁꯟꯗꯤ ꯄꯤꯕꯤꯔꯛꯄ ꯂꯝꯕꯤꯁꯤꯗ ꯂꯝꯕꯤꯁꯦ ꯁꯦꯝꯅꯦꯗꯤ ꯈꯪꯗꯕꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯊꯣꯡꯗꯒꯤ ꯍꯥꯏꯊꯔꯒ ꯑꯩꯈꯣꯏ ꯖꯦꯟ ꯍꯣꯁꯄꯤꯇꯥꯜ ꯇꯥꯕ ꯁꯤꯃꯤꯇ꯭ꯔꯤ ꯒꯦꯠꯁꯤꯗ ꯂꯩꯔꯤꯁꯦ ꯍꯟꯗꯛ ꯀꯩꯅꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯃꯣꯏꯅ ꯀꯣꯏꯂꯥꯁ ꯇꯥꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯗ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯋꯥꯛꯁꯣꯞ ꯈꯪꯗꯦ ꯁꯤꯃꯤꯇ꯭ꯔꯤꯒꯤ ꯋꯥꯡꯃꯁꯤꯗ ꯃꯣꯏꯅ ꯒꯥꯔꯤꯁꯦ ꯈꯥꯝꯖꯤꯜꯂꯒ ꯇ꯭ꯔꯥꯐꯤꯛꯁꯦ ꯖꯥꯝ ꯑꯣꯏꯍꯟꯕ ꯃꯁꯤꯝꯇꯪ ꯃꯌꯥꯝꯅ ꯁꯔꯀꯥꯔꯅ ꯀꯩꯒꯨꯝꯕ ꯑꯃꯇꯪ ꯂꯧꯈꯠꯄꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯅ इवन एक्सीडेंट थोक मतदा तार मतदा लेकाई मीसिंग गाड़ी बहुत पुथोगा हॉस्पिटल पुखतना पैसा तौदना मयाम अमा तौग्रे अदु ngasi सरकार से कोई अपील तौरे अखोइना कनो लंबी सेंबियोना चिठी इजरे लेकाई मयाम गी अदु करीमत मसी इनिशिएटिव लौबीदबा उजि पाउदा मखोइना तौबदना चुम्मे हायदना प्रजा अखोइना या कारे येंगबना तना ति उपाय कैम लेते लंबी से अनंत सिंह हायर सेकेंडरी अकादमी तिलपति चंग चटपगी लंबी से क्या फत्रगे उफुन क्या हरगे इन गाड़ी से ngakhtang पाक तौरमगा थोलकपदा लेरमेबा गाड़ी कंडीशन से गाड़ी से थौबु यारोद मरम होइदना आई गाड़ी सिंगदो मिसिन लंबी जाम फत्रे है नोंगमैबुंगी ट्रैफिक आइलैंड सी की ओइदा सखरगनी अखोगी तिलपति तादुर से सोइबम लेकाई की मरोइबा लंबी से सीनी अदुगा ममांगी अखोगी हंदकी 2014 की संगाई फेस्टिवल दा कोनुंग ममांगदगिना अखोगी सिबोक की लंबी से सेमबा रिसोंदगी अमुक अखोगी पोरमपा ताबे अब लंबी से फजना सेंबिरमगा मफम सिदगी आइलैंड सिदगी अखोगी नोंगमैबुंगी थोंग सिदगी सोइबम लेकाई हौरिबा लंबी से अखोगी तिलपति ताबे अब लंबी अहोंगई खोराई अहोंगई ताबे अब लंबी से मसी बदंगनी किलोमीटर अमा मखाई फादब लंबी से दंगनी थादो म थनमिसे मसी दंगनी लेकाई मियाम पेंद्री बसी संगाई फेस्टिवल मतमदा सुक चाव लंबी से सेंबिरमगा मतेक सिदंग कांथोकिरमसे करिनो हारिबा लंबी से दा अतोपा लंबी सिंह थिंगमु मतमदा डाइवर्सन रोड ओने सिनरिबा यामना मरोइबा लंबी अमनि मरमदुना हारिबा लंबी से करिगे दमुदा थादोकिरम लंबिनो हाइबा लेकाई की याम चाव क्वेश्चन अमनि लेकाई की वाकत मांगदा होटल लेरे मी मयाम ले अदुबु लेकाई वाकत के कैमरा अमदि माइक उबदा मयाम से चेनाबदि यावरे अदु लेकाई की मिस चेना दब खरदि थोलागा कनानोने हाइसि लाई मिसिंग जु हाइदन येंगुसु यावरि असोनि उदुंग असोना अहनमा इमाम दुकान फंबगी इमाम लेरे इमा सिदा हपतंग वारि छागे इमा लेकाई से कम तौबिरिगे नुंगाइरि बुंगो लेकाई जिगे लंबी थोंग इसिंग माइसिंग मई जग माइ तौरिगे तो तीजे ताबो तादबो तौबि अताबा खरा तादबा खरा अखोइदि फंगबा यावी फंगदबा यावी अतई लेकाई गिदी याम वायना ताय अखोइसो अदुगा अखोइ सोम लेकाई वांगन खुनुगी ओइनदि अखोइ पोरमपासिदा ओभर टेंग अम लेबिना टेंकर अम लेबिना मसिना दुम सप्लाई से हप्ता आमदा मरी मंगालक्ति दुम पिबी अखोइदि मयकि सिंग जवाब योंतोक्तमने पोरमपाता अचौबा पीएचडी की स्टेशन लेरे सिंग बिने बनता लमलोंगी लागवांगदम लेरे हप्ता गोलापति दम लेरे तौदो अखोइ इसिंगजे अल्टरनेटिव देज पीबा अदुसु कंपलसरी ओइदबा इसिंग चांग नायना फंगदे अदुरि माइ तौरे लेरे दगी गाड़ी दे पोरगा लौरे इजन ngai लेते हाइसिनी पुखीदगी सुमबदो थोलुजारे इसिंग मरक पाइब युबगी अखोइ थंग जाना इसिंगजे हाइजीनिक ओइद्रेबा आइदि इसिंग नमथिबा लाए समटाइम चिन याउसलाए मसे मेंटेन तौदबा आइदि हैला कांदीदा पोस्टिंग लेरुबगी सुटी थोलकने सुटी थोरकपसिदा लेकाई से खरा हानदगी साफरमे चाखलमे खनबिब्रा लंबी थोंदो ओरगसु इसिंग माइसिंग दोरगसु मैदो ओरगसु मई इसिंग जे थोइदोना नुआइने हेंगतपा करिगुमा फावबुदे तामो मखोइ होटल मपुजो ओइबिरिबा अखो इसिंग माइसिंग से अम दकार रोंगनी लेकाई से वाटर सप्लाई जम नक लेरे अदु इसिंग सिबु फजन लाख बिरबा कमाइ तौरि इसिंग जिरा चांग नाइदेदा नोंमा लाख निनी लाख दा हुमनी लाख दा माइ सुम तवे मणिपुर के अयाम इरम नाला सिंह से मरोइना खो इम्फाल म्युनिसिपालिटी काउंसिल नाटक कॉर्पोरेशन के एरिया सिंह से अखो इरम नाला से फटफटन लई खोइ सोम लेकाई जरम तोबिब्रा अखोइ सोम लेकाई वांग खनो गिसे अखोइ सिटीजन क्लब ना सही खुदिंग रूटीन प्रोग्राम ओइना कैलेंडर प्रोग्राम दा सोशल सर्विस तौदना इलम नाला सेंग बाइसे सही इम दा अनिलक तवेबा अदुबु हुजिकी सेमीबा स्टाइल से ड्रेन जिना सोरोक्सनि वांखलमनिना इसिंग जी चेंधबा जिंगमदबा ड्रेन जी लुबगी डिपनेस तो वालकपा एगी चेनबगी फ्लो लेरक्तबा अदगी कल्बरसे मखु खुजनरपा नारा नुआइत्रगसु अदगी ममांगी लंबी से सेंबिद्रगसु मरक मरक ते इसिंग लाक्त्रगसु को लेकाई जिमदा सिमदि नुआइरि जे के ओयागे सिमदि नुआइबेबु इसिंग चावरगना चप्प नुआइरि तारे इसिंग चावरो गवाइ नुआइरि ना इसिंग चाव नुआइबेदि फिरोन चोना चले अंगा स्कूल काबदा फिरोन साइदो होंतो ए अदगी जोम जोम चलमिना छाउनरेदना लेकाई की वाकत कोई प्राइवेट की अमर का हुंदोकपा लाकपा कोई गाड़ी ने ऑर्गेनाइजेशन से की कोई यामम लेरे याम थंग जगे कोई ऑर्गेनाइजेशन ममिंग के कोबी के सी क्वाम्स अखोय वा क्वाम से था क्या लोबी के सिबो
ꯊꯥꯗ ꯁꯤ ꯑꯩꯈꯣꯏ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯆꯥꯝꯃ ꯆꯥꯝꯃ ꯂꯧꯕ ꯑꯗ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯃꯨꯛ ꯆꯪꯕ ꯊꯥ ꯑꯃꯗ ꯃꯔꯤꯔꯛ ꯊꯥ ꯑꯃꯗ ꯃꯔꯤꯔꯛ ꯈꯨꯟꯗꯣꯛꯄ ꯂꯥꯛꯑꯦꯕꯀꯣ ꯂꯩꯀꯥꯏꯁꯤꯗ ꯑꯌꯥꯝꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯅꯕ꯭ꯔꯥ ꯌꯥꯎꯅꯕ꯭ꯔꯥ ꯁꯤꯒꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯟꯁꯤꯂꯔꯒꯤ ꯊ꯭ꯔꯨꯗꯒꯤ ꯍꯥꯏꯇꯥꯔꯦ ꯀꯥꯎꯟꯁꯤꯂꯔ ꯃꯦꯝꯕꯔꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯁꯦ ꯑꯅꯝꯕ ꯂꯣꯏ ꯌꯥꯎꯍꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯝꯁ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯍꯨꯟꯗꯣꯛꯄ ꯂꯥꯛꯄ ꯂꯧꯈꯠꯄ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯅꯨꯃꯤꯠ ꯈꯥꯏꯗꯣꯛꯑꯒ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯑꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯦ ꯂꯧꯊꯣꯛꯄ ꯂꯥꯛꯑꯦꯅ ꯇꯥꯛꯄꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯣꯠ ꯑꯀꯥꯏ ꯍꯨꯟꯗꯣꯛꯄꯩꯁꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯑꯌꯥꯝꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯌꯥꯎꯅꯔꯕ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯄꯥꯝꯃꯣ ꯌꯨꯝꯂꯣꯡ ꯈꯨꯗꯤꯡ ꯑꯌꯥꯝꯕ ꯂꯣꯏ ꯌꯥꯎꯅꯩ ꯑꯩꯈꯣꯏꯒꯤ ꯅꯥꯂꯥꯗ ꯀꯔꯤꯗ ꯄꯨꯡꯗ ꯍꯨꯟꯗꯣꯛꯄꯁꯦ ꯂꯩꯇ꯭ꯔꯦ ꯑꯍꯥꯟꯕꯗꯤ ꯇꯧꯔꯝꯃꯦ ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯁꯤ ꯂꯥꯛꯑꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯤ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥ ꯑꯗꯒꯤ ꯀ꯭ꯂꯥꯁ 12ꯒꯤ ꯄꯔꯤꯈꯥ ꯍꯧꯈꯤꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯅ ꯇꯥꯖꯩ ꯃꯗꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯨꯠꯄꯅ ꯍꯦꯜꯂꯦ ꯑꯗꯨꯝ ꯑꯗꯨꯒ ꯂꯝꯕꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯑꯩꯈꯣꯏ ꯃꯦꯔꯤ ꯂꯩꯔꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯁꯣꯏꯕꯝ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯔꯣꯗꯇꯒꯤ ꯆꯪꯉꯤꯕ ꯂꯩꯔꯛꯁꯤꯁꯨ ꯑꯗꯨꯝ ꯑꯐꯕ ꯖꯒꯥꯁꯨ ꯌꯥꯎꯏ ꯑꯀꯥꯏꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯃꯁꯤ ꯂꯣꯏꯅꯃꯛ ꯊꯥꯕ ꯀꯨꯏꯈꯤꯗ꯭ꯔꯤꯌꯦ ꯆꯍꯤ ꯑꯅꯤꯒꯨꯝꯕꯗ ꯉꯥꯏꯔꯤ ꯃꯗꯨ ꯂꯣꯏꯅ ꯑꯁꯤꯒꯤ ꯀꯥꯏꯔꯤꯁꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝ ꯅꯂꯥ ꯐꯠꯇꯕꯒꯤ ꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯄꯁꯤꯅ ꯑꯣꯏꯗꯣꯏꯔꯥ ꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯄꯁꯤꯅ ꯏꯁꯤꯡ ꯇꯨꯡꯕ ꯅꯣꯡꯖꯨ ꯊꯥꯗꯅ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯗꯨꯝ ꯇꯨꯡꯖꯔꯦꯅ ꯑꯗꯩ ꯍꯧꯖꯤꯛ ꯀꯪꯅ ꯂꯩꯒꯗꯕ ꯃꯇꯝ ꯑꯁꯤꯗꯅ ꯉꯁꯥꯏꯒꯤ ꯇꯣꯇꯤꯁꯤꯅ ꯄꯥꯏꯞꯁꯤꯅ ꯂꯥꯛꯏꯁꯤꯅ ꯑꯗꯨꯝ ꯃꯁꯤꯅ ꯑꯗꯨꯝ ꯀꯥꯟꯅꯕꯒꯤ ꯃꯆꯥꯛꯁꯦ ꯑꯗꯨꯝ ꯑꯣꯏꯍꯟꯕ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯁꯨ ꯍꯪꯖꯒꯦ ꯄꯥꯕꯨꯡ ꯂꯩꯀꯥꯏꯁꯤꯕꯨ ꯀꯔꯝ ꯄꯥꯟꯕꯤꯔꯤ ꯀꯔꯝ ꯇꯧꯔꯤꯅ ꯈꯟꯕꯤꯒꯦ ꯂꯩꯀꯥꯏꯁꯦ ꯍꯧꯖꯤꯛꯃꯛ ꯊꯣꯏꯗꯣꯛꯄ ꯑꯅꯥ ꯑꯌꯦꯛꯀꯤꯗꯃꯛꯇꯗꯤ ꯊꯣꯏꯗꯣꯛꯄ ꯑꯋꯥꯕ ꯂꯩꯇꯦ ꯌꯥꯝꯅ ꯋꯥꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯔꯤ ꯂꯩꯔꯛ ꯍꯥꯏꯔꯤꯕ ꯃꯦꯔꯤ ꯂꯩꯔꯛꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯗ ꯇꯧꯔꯤꯕꯁꯤ ꯅꯥꯂꯥꯁꯦ ꯍꯧꯖꯤꯛ ꯏꯁꯤꯡꯁꯦ ꯕꯣꯔꯤꯁꯥꯗ ꯂꯩꯕꯗꯧꯅ ꯑꯗꯨꯃꯛ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯔꯤꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯒꯦꯕꯨ ꯏꯁꯤꯡ ꯑꯁꯦ ꯐꯠꯇ꯭ꯔꯕꯅꯤꯅ ꯀꯥꯡ ꯅꯨꯡꯁꯨ ꯑꯃꯨꯛꯇꯣꯏ ꯂꯣꯏꯔꯦ ꯀꯥꯡꯅ ꯑꯩꯈꯣꯏꯁꯦ ꯀꯥꯡ ꯌꯥꯝ ꯆꯤꯛꯑꯦ ꯏꯕꯨꯡꯉꯣ ꯅꯤꯡꯊꯝꯊꯥꯗꯁꯨ ꯆꯤꯛꯑꯕ ꯖꯥꯠꯂꯥ ꯅꯤꯡꯊꯝꯊꯥꯗꯅꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯤꯛꯏꯕꯁꯦ ꯏꯕꯨꯡꯉꯣ ꯇꯥꯔꯒꯦꯇꯦꯠ ꯄꯤꯗꯤꯑꯦꯁꯀꯤ ꯆꯦꯡ ꯀꯦꯔꯣꯁꯤꯟ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯍꯜꯂꯤꯕꯁꯤ ꯂꯩꯀꯥꯏꯁꯤꯗ ꯆꯥꯡ ꯅꯥꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯪꯕꯤꯔꯤꯕ꯭ꯔꯥ ꯐꯪ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣ ꯃꯁꯤꯡ ꯅꯠꯇ꯭ꯔꯒ ꯂꯤꯇꯔ ꯃꯁꯤꯡ ꯀꯌꯥꯃꯨꯛ ꯐꯪꯕꯤꯔꯤ ꯐꯪꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯁꯤ ꯐꯪꯗ꯭ꯔꯦ ꯐꯪꯉꯤꯕꯁꯤ ꯃꯔꯛ ꯃꯔꯛꯇ ꯐꯪꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ BPLꯒꯤꯁꯤ ꯀꯦꯖꯤ 10 ꯐꯪꯉꯤ ꯂꯨꯄꯥ 13 ꯆꯦꯡ ꯆꯤꯅꯤ ꯀꯦꯔꯣꯁꯤꯟꯒꯤꯁꯦ ꯄꯥꯕꯨꯡ ꯂꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯧꯏ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯂꯧꯏ ꯀꯣ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤꯗꯃꯛꯇ ꯌꯦꯜꯂꯤꯕꯁꯤꯅ ꯍꯧꯖꯤꯛ ꯌꯦꯟꯕꯤꯗꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯀꯦꯔꯣꯁꯤꯟ ꯌꯦꯟꯗꯦ ꯆꯦꯡ ꯌꯦꯟꯗꯦ ꯌꯦꯟꯅꯤꯡ ꯃꯇꯝꯗ ꯑꯃꯨꯛꯇꯪ ꯂꯥꯛꯑꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯇꯝ ꯃꯣꯏꯅ ꯍꯨꯝꯅꯤꯗ ꯂꯥꯛꯍꯧꯗ꯭ꯔꯒ ꯑꯗꯨꯝ ꯇꯣꯛꯑꯦ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯒꯗꯣꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ BPLꯒꯤꯁꯨ ꯑꯗꯨꯒ AAYꯒꯤꯁꯨ ꯀꯤꯂꯣ 35 ꯐꯪꯒꯗꯕꯅꯤ ꯃꯃꯜ ꯈꯤꯇꯪ ꯈꯦꯠꯅꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯂꯨꯄꯥ 10ꯗꯤ ꯑꯝꯇ ꯌꯧꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯃꯃꯜꯁꯤꯡꯁꯤ ꯌꯥꯗ꯭ꯔꯦ 10ꯗ ꯑꯗꯨꯝ ꯂꯧꯔꯤꯕꯅꯤ ꯂꯣꯏꯅꯃꯛ 10 ꯑꯗꯨꯒ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕ ꯀꯦꯖꯤ 35 ꯐꯪꯕ ꯍꯥꯏꯕꯁꯤꯃ ꯃꯁꯤꯃ ꯃꯪꯗ ꯇꯥꯔꯦ ꯄꯨꯔꯥ ꯃꯪꯗ ꯇꯥꯔꯦ ꯑꯗꯨꯅ ꯃꯗꯨ ꯍꯧꯖꯤꯛ ꯀꯦꯖꯤ 10 ꯄꯣꯔꯛꯄ ꯃꯣꯏꯒꯤ ꯆꯥꯡꯅꯤ ꯀꯦꯔꯣꯁꯤꯟꯅ ꯂꯤꯇꯔ 2 ꯄꯤꯕꯁꯦ ꯌꯦꯟꯅꯤꯡ ꯃꯇꯝꯗ ꯌꯦꯜꯂꯦ ꯌꯦꯟꯅꯤꯡꯗ ꯃꯇꯝꯗ ꯇꯣꯛꯑꯦ ꯂꯩꯀꯥꯏꯒꯤ ꯂꯩꯔꯛꯁꯤ ꯅꯣꯡ ꯇꯥꯔꯗꯤ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯁꯣꯔꯣꯛꯁꯨ ꯍꯦꯛꯇ ꯄꯥꯔꯦ ꯅꯥꯂꯥꯗ ꯏꯁꯤꯡꯁꯦ ꯃꯁꯤ ꯆꯦꯟꯈꯠꯂꯛꯀꯅꯤ ꯑꯗꯨꯅ ꯃꯊꯛ ꯌꯦꯡꯕꯤꯌꯨ ꯀꯨꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯅꯣꯡꯖꯨ ꯄꯟꯊꯥꯗꯗꯤ ꯇꯣꯇꯤ ꯏꯁꯤꯡ ꯄꯥꯏꯞꯇ ꯌꯨꯊꯔꯛꯄꯅꯦ ꯑꯗꯒꯤ ꯃꯁꯤ ꯍꯦꯛꯇ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯆꯠꯄ ꯃꯇꯝꯁꯤꯗ ꯀꯣꯏꯂꯥꯁꯁꯦ ꯊꯨꯝꯃꯤ ꯃꯩꯁꯦ ꯅꯨꯡꯉꯥꯏꯕꯁꯦ ꯍꯥꯏꯕ ꯈꯪꯗꯦ ꯅꯨꯡꯉꯥꯏꯕꯝ ꯈꯪꯗ꯭ꯔꯦ ꯃꯩꯁꯦ ꯂꯥꯛꯑꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯝ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤꯗꯤ ꯁꯥꯐꯔꯦꯅ ꯈꯜꯂꯤ ꯂꯩꯀꯥꯏꯁꯦ ꯁꯥꯐꯕ ꯍꯥꯏꯁꯦ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦꯗ ꯐꯠꯇꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯐꯠꯇꯕ ꯉꯥꯏꯔꯦ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯁꯥꯐꯕ ꯀꯝ ꯂꯩꯇ꯭ꯔꯦ ꯏꯔꯝ ꯅꯂꯥ ꯍꯥꯏꯔꯦ ꯄꯥꯊꯣꯛꯑ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔꯒꯤ ꯄꯥꯏꯞ ꯂꯥꯏꯟ ꯑꯩꯈꯣꯏꯒꯤ ꯄꯣꯔꯣꯝꯄꯥꯔ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗꯒꯤ ꯂꯥꯛꯏꯕ ꯄꯥꯏꯞꯁꯤꯡꯁꯤꯁꯨ ꯀꯥꯏꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯨ ꯄꯟꯊꯥ ꯅꯠꯇꯕ ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯁꯤꯗꯁꯨ ꯂꯝꯕꯤꯁꯤꯡꯁꯤꯗ ꯍꯥꯏꯔꯤꯕ ꯄꯥꯏꯞ ꯂꯥꯏꯟꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯏꯁꯤꯡꯅ ꯂꯝꯕꯤꯁꯤꯗ ꯇꯨꯡꯁꯤꯜꯂ ꯂꯩꯕꯗꯒꯤ ꯂꯝꯕꯤꯁꯤ ꯀꯥꯏꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯦ ꯌꯨꯝꯒꯤ ꯀꯅꯦꯛꯁꯟꯂ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯤꯔꯛꯏꯕ ꯁꯄ꯭ꯂꯥꯏꯗ ꯂꯥꯛꯄ ꯀꯅꯦꯛꯁꯟ ꯍꯥꯏꯗꯤ ꯃꯦꯟ ꯄꯥꯏꯞ ꯂꯥꯏꯟꯗꯣ ꯁꯤꯅ ꯑꯣꯏꯗꯣꯏꯔꯣ ꯃꯦꯟ ꯄꯥꯏꯞ ꯂꯥꯏꯟꯁꯤꯗꯤ ꯑꯁꯨꯝ ꯄꯣꯔꯣꯝꯄꯥꯠꯇꯒꯤ ꯂꯥꯛꯀꯗꯕꯅꯦ ꯂꯥꯛꯄꯗꯣ ꯁꯤꯅ ꯂꯩꯔꯛꯇ ꯄꯨꯁꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯃꯦꯟ ꯄꯥꯏꯞ ꯂꯥꯏꯟꯗꯒꯤ ꯍꯧꯖꯤꯛ ꯏꯁꯤꯡꯁꯦ ꯂꯥꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯏꯁꯤꯡꯁꯦ ꯌꯥꯝ ꯋꯥꯔꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡꯁꯦ ꯁꯤꯟꯇꯦꯛꯁ ꯂꯩꯔꯦ ꯏꯃꯨꯡ ꯑꯃꯗ ꯑꯗꯨꯝ ꯇꯦꯡꯀꯤ ꯂꯩ ꯃꯇꯝꯗ ꯂꯨꯄꯥ 200-300 ꯑꯗꯨꯝ ꯆꯠꯂꯦ 200-300 ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯁꯤꯅ ꯐꯖꯅ ꯁꯦꯝꯕꯤꯔꯣ ꯇꯦꯛꯁꯇꯣ ꯐꯖꯅ ꯊꯤꯖꯒꯦ ꯁꯔꯀꯥꯔ ꯑꯃ ꯑꯣꯏꯕꯒꯤ ꯐꯖꯅ ꯁꯦꯝꯕꯤꯌꯨ ꯑꯗꯨꯃꯛꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯇꯦꯡꯀꯔꯗꯒꯤ ꯂꯨꯄꯥ 200 ꯄꯤꯗꯅ 300 ꯄꯤꯗꯅ ꯏꯁꯤꯡꯗꯤ ꯂꯩꯔꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯅꯥꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯇꯦꯡꯀꯔꯗ ꯄꯤꯔꯤꯕ ꯄꯩꯁꯥꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯗ ꯒꯚꯔꯟꯃꯦꯟꯗ ꯃꯇꯤꯛ ꯆꯥꯅ ꯇꯦꯛꯁ ꯊꯤꯖꯒꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡꯁꯤꯗꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯂꯩꯀꯥꯏꯒꯤ ꯌꯥꯝꯅ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯃꯅꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯁꯣꯝ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ PDSꯀꯤ ꯇꯥꯔꯒꯦꯇꯦꯠ PDSꯀꯤ ꯆꯦꯡ ꯀꯦꯔꯣꯁꯤꯟꯒꯥꯁꯤ ꯆꯥꯡ ꯅꯥꯏꯅ ꯐꯪꯕꯤꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯀꯥꯏꯗ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗ ꯆꯥꯡ ꯅꯥꯏꯅ ꯐꯪꯉꯨꯒꯅꯣ ꯊꯥ 3-4 ꯂꯩꯔꯀꯥꯟꯗ ꯇꯦꯁꯤꯡ ꯑꯃꯨꯛ ꯂꯥꯛꯄ
ꯑꯗ ꯆꯤꯅꯤꯒꯗꯤ ꯁꯨꯡꯌꯦꯡ ꯌꯦꯡꯈꯤꯗꯅ ꯍꯧꯖꯤꯛꯀꯥꯟ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯆꯤꯅꯤ ꯌꯦꯜꯂꯤꯁꯦ ꯏꯁꯤꯡꯁꯤ ꯊꯥ ꯑꯃꯗ ꯐꯤꯕꯝ ꯊꯣꯛꯏꯁꯦ ꯂꯤꯇꯔ ꯑꯃꯃꯝꯗꯪ ꯄꯤꯔꯦ ꯑꯗꯩ ꯊꯥ ꯈꯨꯗꯤꯡꯒꯤꯁꯨ ꯄꯤꯗ꯭ꯔꯦ ꯑꯗꯩ ꯆꯦꯡꯁꯨ ꯊꯥ ꯈꯨꯗꯤꯡꯒꯤꯁꯨ ꯄꯤꯗꯦ ꯑꯗꯒꯤ ꯀꯦꯖꯤ 10 ꯈꯛ ꯄꯤꯕꯗꯨꯐꯥꯎꯗ ꯀꯦꯖꯤ 10 ꯈꯛ ꯄꯤꯕꯗ 13 ꯂꯨꯄꯥ 13ꯗ BPN ꯀꯥꯔꯠꯀꯤ ꯑꯗꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤꯁꯨ ꯐꯪꯗꯦ ꯑꯗꯨꯒ ꯌꯥꯝ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯔꯨꯔꯁꯨ ꯃꯟꯇ꯭ꯔꯤꯗꯒꯤ ꯍꯥꯏꯔꯁꯨ ꯃꯟꯇ꯭ꯔꯤꯅ ꯄꯤꯔꯛꯄꯗꯨꯅꯤ ꯑꯩꯈꯣꯏꯅ ꯌꯦꯜꯂꯤꯁꯦ ꯍꯥꯏꯔꯛꯑꯦ ꯃꯩꯁꯦ ꯂꯥꯛꯑꯒꯁꯨ ꯄꯥꯛꯂꯥꯛꯇ ꯂꯥꯛꯄ ꯑꯗꯩ ꯂꯥꯛꯇ꯭ꯔꯒꯅ ꯑꯗꯨꯝ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ ꯏꯔꯝ ꯅꯂꯥꯒꯤ ꯋꯥꯁꯤꯗꯤ ꯅꯣꯡꯇꯪ ꯇꯥꯕꯗ ꯑꯗꯨꯝ ꯆꯠꯐꯝ ꯈꯪꯗ꯭ꯔꯦ ꯈꯨ ꯌꯧꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟ ꯑꯍꯜ ꯑꯣꯏꯕꯁꯤꯡꯗ ꯄꯤꯕ ꯄꯦꯟꯁꯟꯗꯣ ꯂꯩꯀꯥꯏꯁꯤꯗꯗꯤ ꯐꯖꯅ ꯄꯤꯕꯤꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯏꯕꯨꯡꯉꯣ ꯑꯍꯟꯁꯤꯡꯁꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯥꯒꯤ ꯈꯔ ꯄꯤꯕꯗꯣ ꯃꯇꯦꯛ ꯈꯔ ꯍꯔꯥꯎꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯨꯃꯥꯏꯅ ꯐꯪꯉꯦꯅ ꯍꯔꯥꯎ ꯇꯧꯔꯝꯕꯗꯣ ꯑꯗꯣ ꯍꯅꯨꯕꯤ ꯆꯍꯤ 1-2ꯒꯤ ꯐꯥꯎ ꯐꯥꯔꯕ ꯃꯥꯜꯂꯦ ꯄꯤꯗꯕꯁꯦꯀꯣ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟꯒꯤ ꯃꯈꯥꯗ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗ ꯄꯤꯔꯤꯕ ꯄꯦꯟꯁꯟ ꯈꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯀꯥꯔꯗ ꯁꯥꯕꯤꯔꯤꯕꯁꯤ ꯄꯦꯟꯁꯟꯗꯣ ꯆꯍꯤ 1-2ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯄꯤꯁꯜꯂꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗ ꯄꯤꯔꯤꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯇꯣ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯣ ꯃꯇꯤꯛ ꯆꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟꯁꯤ ꯉꯥꯏꯔꯒ ꯂꯩꯈꯤꯗꯕ ꯁꯤꯈ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯔꯤꯁꯤꯗꯤ ꯂꯝꯕꯤꯁꯨ ꯀꯔꯤꯝ ꯁꯦꯝꯕꯤꯗ꯭ꯔꯦ ꯏꯁꯤꯡ ꯐꯪꯉꯦ ꯑꯃ ꯇꯥꯗꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯃꯩꯁꯨ ꯄꯨꯡ ꯃꯤꯅꯤꯠ 10ꯒꯨꯝꯕ ꯂꯥꯛ ꯄꯔ ꯃꯨꯠꯄꯤ ꯌꯥꯝꯅ ꯆꯥꯡ ꯅꯥꯏꯗꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯗꯗꯤ ꯏꯔꯝ ꯅꯂꯥꯒꯤ ꯀꯟꯗꯤꯁꯟꯁꯤ ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯗꯅ ꯂꯩꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯏꯁꯤꯡꯁꯤ ꯆꯦꯟꯗꯅ ꯑꯗꯨꯝ ꯄꯤꯛ ꯊꯜꯂ ꯂꯩꯔꯦ ꯅꯣꯡꯖꯨ ꯄꯟꯊꯥꯒꯤ ꯃꯇꯝꯗ ꯃꯁꯤ ꯀꯔꯝꯕ ꯀꯟꯗꯤꯁꯟ ꯊꯦꯡꯅꯕꯤ ꯃꯁꯤꯗꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯑꯗꯨꯝ ꯇꯥꯎꯔꯒ ꯏꯁꯤꯡ ꯆꯦꯟꯕ ꯍꯥꯏꯗꯨ ꯇꯥꯔꯦ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯁꯟ ꯂꯩꯌꯣꯟꯕꯗꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝ ꯅꯂꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯂꯩꯀꯥꯏ ꯃꯌꯥꯝꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯗꯨꯅ ꯂꯥꯛꯏ ꯑꯗꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯁꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯕ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯈꯥꯡꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯈ꯭ꯔꯒꯨꯝ ꯇꯧꯔꯦ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯐꯣꯡꯗꯣꯛꯆꯗꯕ ꯑꯩꯈꯣꯏ ꯑꯋꯥꯕꯗ ꯂꯩꯔꯒꯁꯨ ꯑꯋꯥꯕꯗ ꯑꯗꯨꯝ ꯂꯩꯖꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯩꯕ ꯇꯧꯔꯦ ꯇꯥꯃꯣ ꯂꯩꯀꯥꯏꯁꯨ ꯀꯔꯝ ꯄꯥꯟꯕꯤꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯝ ꯂꯩꯀꯥꯏꯁꯦ ꯑꯗꯨꯝ ꯄꯥꯡꯍꯤꯡ ꯍꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤꯗꯤ ꯁꯥꯐꯔꯦꯅ ꯈꯟꯕꯤꯒꯦ ꯁꯥꯐꯕꯗꯤ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯣꯡ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯈꯠꯄ ꯍꯧꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯄꯥꯈꯠꯄ ꯍꯧꯔꯦꯕ ꯀꯔꯤꯒꯤꯅꯣ ꯅꯣꯡ ꯂꯥꯛꯑꯒ ꯄꯥꯈꯠꯅꯔꯤ ꯃꯌꯥꯝꯗꯤ ꯅꯣꯡ ꯂꯥꯛꯑ ꯍꯔꯥꯎꯅꯩ ꯏꯁꯤꯡ ꯐꯪꯉꯅꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯌꯥꯔꯅꯤ ꯂꯧ ꯎꯕ ꯌꯥꯔꯅꯤ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯐꯕ ꯑꯩꯈꯣꯏꯒꯤꯅ ꯏꯔꯝ ꯅꯂꯥꯁꯦ ꯌꯥꯝ ꯐꯕꯅꯤꯅ ꯏꯔꯝ ꯅꯂꯥꯁꯦ ꯐꯨꯡꯒꯠꯂꯛꯑꯅꯤ ꯍꯧꯖꯤꯛ ꯆꯥꯛꯈꯨꯝꯗ ꯆꯪꯕ ꯍꯧꯔꯛꯑꯅꯤ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗꯗꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯆꯥꯎꯔꯕ ꯂꯩꯀꯥꯏꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃꯐꯥꯎ ꯂꯩꯇꯦ ꯋꯥꯜ ꯁꯤꯃꯤꯇ꯭ꯔꯤꯒꯤ ꯂꯝꯄꯥꯛꯁꯤ ꯃꯨꯁꯂꯤꯝꯁꯤꯡꯒ ꯍꯥꯏꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒ ꯌꯦꯠꯅꯗꯅ ꯑꯗꯨꯝ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯌꯦꯠꯅꯔꯒ ꯂꯩ 144 ꯆꯂꯥꯏꯔꯒ ꯂꯩ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯍꯥꯏꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯃꯤꯒꯤꯗꯤ ꯆꯔꯆꯇ ꯅꯠꯇ꯭ꯔꯒꯅ ꯃꯁꯖꯤꯠꯇ ꯏꯔꯥꯏ ꯈꯨꯗꯤꯡꯒꯤ ꯎꯅꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩꯗꯗꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯒꯤ ꯑꯁꯦꯡꯕ ꯖꯒꯥ ꯀꯌꯥ ꯂꯩꯇꯕ ꯎꯃꯪ ꯂꯥꯏ ꯖꯒꯥꯗꯁꯨ ꯑꯗꯨꯒꯨꯝꯕ ꯄꯨꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯂꯩꯀꯥꯏ ꯋꯥꯡꯈꯅꯧ ꯑꯃꯁꯨꯡ ꯏꯕꯜ ꯍꯞꯇꯥꯐꯥꯎ ꯌꯥꯎꯅ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯋꯥꯔꯗ ꯅꯝꯕꯔ 22 ꯂꯩꯇꯕꯁꯤꯗ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯗ ꯅꯝꯕꯔ 22ꯒꯤ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯂꯩꯅꯔꯣꯏꯗꯃꯛꯇ ꯃꯁꯤ ꯑꯃꯇꯪꯗꯤ ꯂꯩꯀꯥꯏ ꯑꯅꯤꯅ ꯅꯦꯒ꯭ꯔꯣꯁꯦꯠ ꯇꯧꯕꯤꯔꯒ ꯑꯃꯨꯛꯇꯗꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯗꯅ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯃꯩꯁꯤ ꯆꯥꯡ ꯌꯥꯝ ꯅꯥꯏꯔꯦ ꯑꯗꯨꯒ ꯂꯩꯀꯥꯏꯁꯤꯗꯗꯤ ꯃꯩꯁꯤ ꯆꯥꯡ ꯅꯥꯏ ꯂꯥꯛꯄꯤꯔꯕ ꯖꯥꯠꯂꯥ ꯅꯥꯏꯗꯦ ꯅꯨꯡꯊꯤꯟꯒꯤ ꯖꯥꯇꯤ ꯂꯥꯛꯑꯦ ꯅꯨꯡꯗꯥꯡꯗꯤ ꯑꯗꯨꯝ ꯃꯨꯠꯂꯤꯅꯤ PDSꯀꯤ ꯆꯦꯡ ꯆꯤꯅꯤ ꯀꯦꯔꯣꯁꯤꯟꯗꯣ ꯑꯗꯨꯗꯤ ꯆꯥꯡ ꯅꯥꯏꯅ ꯐꯪꯕꯤꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯥꯏꯕꯁꯦ ꯊꯥ 7-9 ꯂꯩꯔꯒ ꯑꯃꯨꯛ ꯆꯦꯡ ꯀꯦꯖꯤ 14ꯔ ꯀꯩꯅꯣ ꯄꯤ ꯑꯗꯒꯤ ꯇꯦꯔꯦꯁꯤꯡ ꯂꯤꯇꯔ ꯑꯃ ꯄꯤ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯆꯤꯅꯤꯒꯗꯤ ꯌꯦꯟꯗꯦ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯦꯗꯣ ꯅꯣꯡ ꯈꯤꯇꯪ ꯇꯥꯕꯒ ꯑꯩꯈꯣꯏꯒꯤ ꯊꯨꯝꯕꯩꯗꯣ ꯑꯩꯈꯣꯏ ꯁꯔꯨꯛ ꯑꯣꯏꯔꯦ ꯅꯣꯡ ꯇꯥꯔꯛꯀꯅꯤ ꯑꯁꯤꯒꯤ ꯋꯥꯕꯅ ꯑꯩꯈꯣꯏ ꯁꯤꯗꯣꯔꯦ ꯅꯣꯡꯖꯨ ꯄꯟꯊꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯝꯕꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ ꯌꯥꯝꯗ꯭ꯔꯕꯗ ꯈꯨꯕꯣꯡꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯆꯦꯜꯂꯦ ꯑꯗꯨꯅ ꯏꯔꯝ ꯅꯂꯥꯒꯤ ꯑꯃꯣꯠꯄꯁꯤꯡꯁꯤꯅ ꯑꯗꯨꯝ ꯃꯊꯛꯇ ꯑꯗꯨꯝ ꯆꯦꯜꯂꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯣꯡ ꯈꯨꯠ ꯆꯥꯐꯥꯠꯀꯅꯤ ꯈꯣꯠꯂꯅꯤ ꯄꯥꯈꯠꯂꯒꯅ ꯑꯩꯈꯣꯏ ꯕꯨꯠ ꯇꯣꯡꯉꯒ ꯑꯗꯨꯝ ꯆꯠꯂꯦ ꯑꯩꯈꯣꯏ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯏꯔꯝ ꯅꯂꯥꯁꯤ ꯐꯍꯟꯅꯤꯡꯉꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯣꯡꯁꯤꯁꯨ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯦ ꯀꯣ ꯃꯈꯣꯏꯅ ꯇꯧꯅꯤꯡꯗ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯀꯣꯏꯂꯥꯁ ꯊꯥꯔꯝꯃꯅꯤ ꯑꯃꯅ ꯑꯃꯨꯛ ꯂꯩꯕꯥꯛ ꯊꯥꯖꯤꯟꯒꯅꯤ ꯑꯩꯈꯣꯏꯁꯤꯗꯤ ꯏꯁꯤꯡ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯪꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛ ꯍꯥꯏꯗ꯭ꯔꯦꯟ ꯑꯃ ꯆꯤꯡꯉꯦꯀꯣ ꯑꯃ ꯄꯨꯁꯜꯂꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯁꯤ ꯃꯤ ꯂꯣꯏꯅꯃꯛꯀꯤ ꯑꯣꯏꯅ ꯏꯁꯤꯡ ꯐꯪꯗꯕꯅꯤꯅ ꯀꯣ ꯑꯗꯨ ꯃꯁꯤꯗ ꯂꯣꯏꯅꯃꯛ ꯇꯥꯏꯅꯔꯒ ꯁꯣꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯑꯝꯇ ꯁꯣꯛꯄ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯊꯕꯛꯁꯨ ꯆꯠꯂꯦ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ 1200 ꯁꯤꯅ ꯑꯩꯈꯣꯏ ꯍꯞꯇꯥ ꯑꯃ ꯑꯗꯣ ꯊꯥ ꯑꯃꯗ ꯑꯩꯈꯣꯏ 3 ꯔꯛꯇꯤ
ꯑꯗꯨꯃꯥꯏꯅ ꯂꯩꯖꯩ ꯃꯅꯤꯄꯨꯔꯒꯤ ꯑꯌꯥꯝꯕ ꯂꯩꯀꯥꯏꯁꯤꯡꯗ ꯏꯁꯤꯡ ꯂꯩꯔꯒ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕꯒꯤ ꯂꯩꯕꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯒꯃꯦꯟꯗ ꯇꯦꯛꯁ ꯊꯤꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯤꯗꯒꯤ ꯂꯩꯕꯗꯨꯅꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯤꯁꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯌꯥꯝꯕ ꯂꯩꯀꯥꯏꯁꯤꯡꯗꯗꯤ ꯃꯗꯨꯃꯥꯏꯅ ꯇꯦꯛꯁ ꯊꯤꯔꯒ ꯏꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯗꯤ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯋꯥꯇꯔ ꯇꯦꯡꯀꯔꯗꯒꯤ ꯑꯣꯏꯅ ꯏꯁꯤꯡ ꯂꯩꯔꯒ ꯁꯤꯖꯤꯟꯅꯔꯦꯅ ꯇꯥꯛꯄꯤꯔꯤ ꯏꯃꯥꯒꯤꯗꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯤ ꯂꯩꯀꯥꯏꯁꯤ ꯀꯔꯤꯗꯤ ꯁꯥꯐꯔꯦꯅ ꯈꯟꯕꯤꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯁꯥꯐꯔꯦ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯏꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯗ ꯇꯣꯇꯤꯒꯤ ꯏꯁꯤꯡꯅꯦꯅ ꯑꯩꯈꯣꯏ ꯕꯣꯇꯜ ꯑꯃꯨꯛ ꯁꯣꯛꯄ ꯐꯪꯗ꯭ꯔꯤ ꯍꯞꯇꯥ ꯑꯃꯗ ꯊꯥ ꯑꯃꯗ ꯑꯩꯈꯣꯏ 2,000ꯒꯤ ꯍꯦꯟꯅ ꯆꯠꯂꯤ 3,000ꯒꯤ ꯃꯌꯥ ꯂꯩꯕꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯩꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯅ ꯇꯥꯖꯩ ꯃꯩꯁꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯕ ꯖꯥꯠꯂꯥ ꯃꯩꯁꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯃꯥꯡꯗꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯝꯃꯤ ꯃꯇꯨꯡꯗꯗꯤ ꯃꯗꯨꯒꯤ ꯗ꯭ꯌꯨ ꯐꯨꯒꯠꯂꯤꯕ꯭ꯔꯥ ꯈꯪꯕ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ इलेक्ट्रिसिटी डिपार्टमेंट हजिक याम कन्ना क्लेम तौरीबा मई से चांग नाइना पीबा ngame मई फजना हानादगी खरा हेना पीबा ngame ना हाइरिसिम तसेंगनदी ऑन रियलिटी खोगी संगाई फेस्टिवल ममांग दा मई खरा हेना लाखिबदु हेना हजिक फाउदी मई से चांग ना लाखपै मोंग से फंगदेना लेकाय मिसिन सु दम ताकबिरी अदो मरोइन मसे खोगी पब्लिक हाइडियल नहीं पब्लिक हाइडियल से मसे कांग दम लाइरा इसिंग सुला लाखतब जाने मरमा दुनानी लेकाय मियाम इसिंग याम वाय ना हाइरिसि पब्लिक हाइडियल से की हेक मनिंग दा खोगी सोबम लेकाय की वांखै खुनौगी पुखरी हम लेरे पुखरी की इसिंग सी मचुदी मुसिन मुई संत्रिक संगे हायगद्रा मचु से हायबम खंगद्रे कोई इसिंग सिबो साइ जे क्वाइ तौबिरिगे खोगी मणिपुर की हायतारे कैमरा अमदि माइक लाग मतम दा वांगांग दब हायतारे मरोन तोंग दब सिदंग दी मसी फोंदोक बिगदबनी लेकाय की ओइबा अवारा पासी करिनो हेसे लेकाय मिना हायद्रगदी अखोइना पाय हायजन बसु याबोंते अदुन लेकाय की मिसिंग सिदा हंग खंगजरगे लेकाय की ओइबा करी करी अवारा पा लेगेना लेकाय की वाकत ने लाक्सरी से लेकाय सिबो करी करी अवारा पा लेगेना खंगजगे तोबा कोई अवारपति लोई लेर स्वाइसिदी सी ड्रेन से यादरे तो थादा अदगी से लंबी से सुंग असिबो दुम कुइरेना सेमद्रिसे को कोई लंबी सी फतबगी याम चाउ मरम जे कोई इरम नाला फतब सेननी इरम नाला से फरम तारगदे लंबी सु सेमजन मतुंगदा पगलप याबगी मोंगने दबो लेकाय की इमा इवेंट इसेसल मयाम लेरे मयाम से खंगजरगे लेकाय से इसिंग सिबो वाटर सप्लाई से नक लेरे ये अदो इसिंग से खरा फजना दुम लामदौ माले इसिंग से कमाय तौबिरगी मा इसिंग दी याम वाइदा कोई साइ वाटर सप्लाई ना असुने इसिंग जी याम वाइ वाटर सप्लाई इसिंगसिना लाकपसे कोई सीसी मसिदम लाई तुदी मजा मको सी इसिंगसे कोई साइ थुम जुम ममनी दहेन थुंगनाते काइने लोइ लेकाय पुमसे लोइ लेरा थाए सही सुपजे लेरा थाए पीडीएस की कोई स्कीम से लेकाय सिदा चांग नाइना फंगबिरिब्रा कमाय तौरिगे अखोई चांग नाइना फंगी हाइद्रा खंगदे था अनि लेरगासु फंगीको अदुबाइदि केरसिंगजु याम फंगद्रेदा केरसिंगसु था अनि अहुम लेरगा अदुमाइना फंगेबा फंगदे चिनी गारी कोइ कुइरेदा चिनी गारी उतौ चाद्रि कोइ अदेदि केरसिंजु था अनि मतुंगदा अमुक फंगबा चेंगजु अदु मंगाय अखोगी अमोर काइसे प्राइवेट की खुंगत पलाकपा कोई गाड़ी अमा लेबको हप्ता अमदा अमुमु लाकपा था अमदा मरि लाकपा अदु स्वाइ वांखै खुनु मनुंग गिदि लेबिदब्रा स्वाइदा अमोर के मैम सायर लेरिसे ꯑꯗꯨꯝ ꯂꯥꯛꯏ ꯃꯔꯛꯇ ꯂꯥꯛꯏ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯣꯏꯅꯗꯤ ꯂꯥꯛꯇꯦ ꯑꯩꯈꯣꯏ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯇꯦꯕ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯄ ꯄꯥꯝꯃꯤ ꯑꯗꯨꯒ ꯀꯥꯔꯗꯁꯨ ꯍꯟꯗꯛꯇꯤ ꯐꯪꯗ꯭ꯔꯤꯕꯀꯣ ꯑꯗꯨ ꯀꯥꯔꯗꯁꯨ ꯄꯥꯝꯃꯤ ꯄꯩꯁꯥꯗꯤ ꯂꯧꯔꯀꯥꯟꯗ ꯀꯥꯔꯗ ꯁꯦꯝꯕꯤꯗ꯭ꯔꯤꯕꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨ ꯄꯥꯝꯃꯤ ꯊꯨꯅ ꯑꯗꯨꯒ ꯃꯣꯏ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯄꯁꯨ ꯄꯥꯝꯃꯤ अमोरकाई सिंगसे मरुइना लेकाई म्यामनदी अमोरकाई सिंगसी हाइरिबा प्राइवेट की अखोगी अमोरकाई लखटप लाकपा मियो सिंगदुदा लखट पियो हैदना कार्ड सेमग लेरे अदुबो हाइरिबा लखटप लाकदब मी सिंगदुना चांग नाइना लाकतबना मरम होइदना अमोरकाई सिंगसी अखोगी पुखरी मपान से सुमाइना पैरा लैखिबगी कंडीशन असे लैखिबनी लेकाई की वाकत्ता हेलो ब्रदर तमो लेकाई सिबगम गम बानबिरिगे लेकाई जी ब्रदर करेनी ब्रदर हाना कोला सानबजे ब्रदर अदगी अमना ब्रदर यामना कनो तौरे ब्रदर पयमत पैकेट पीदे ब्रदर अना मसे ब्रदर सेंगदोगा ब्रदर फायदा फने ब्रदर तमो लेकाई सिबगम गम बानबिरिगे लेकाई जी ब्रदर कोई मतम मतम की ओइबा कोई की कनोचे कोई सेंग सागत पे चांगचे सेम वाले अदु इसिंग चांग नाइन फंगते अदु इलेक्ट्रिक सु चांग नाइन फंगते लंबी तुम्बी याम वाले लंबी थोंगजी यामना फत्रे चेंग सिदी किलो क्याम को पीबी केरोसिन किलो क्याम लीटर क्याम को पीबी केरोसिन जिना लीटर अमम पी थादा लाक्तगना लाक्तरे लागदी लीटर अमम पी सिंग जिना किलो तरागा मंगा मंगा पी केरोसिन सिदी लीटर अमा खग लाकबनिना अरुसु मरंग मरकत लाकबनिना मयाम द लौनिंग अमा फाउदोबि मोंग लेबि ब्रमाय तोबे होय मसे साउनिंग अजु साउनिंग द मैना चांग नाइदबने दम लौरे आइबो तारे म्युनिसिपालिटी डिपार्टमेंट दा अमतंग इंस्ट्रक्शन तोपिरगने पाना खमान नालाजे सेंगदोगा ब्रदर अमतंग मै हिदाक लांतक चाइ तोपिरगदे फायदा फने ब्रदर गवर्नमेंट इनिशिएटिव लौबिदोना IMC ना कोई लेकाई सिगी मरुइना सोक्सिलिबा कोई इरम नालासिंग असिदा इरम नालासिंग असि निंथि जन सेंगदोपिरबा मतुंगदा मसरेदा कोई तिन कांग मरुइना मलेरिया सनोपियाबा कांग सि पोलक तनबगी दमकता मसरे हिदा कापथोक तारगदी लेकाई सिगी मियामदा यामना नुंगाइगनी हाइबगी मोरा मसु लांगनारी अदुगु मरुइना इम्फाल ईस्ट की एरिया मदि ओइरिबा इम्फाल की मयोल की
mafam amu su riba Imphal IMC gi ward number 22 riba Wangkhai assembly constituency gi manung channa leiba khoi gi Soibam Leikai gi condition chaba khoi gi line se amta leitre ising matik chana phangdre aphang makhana phangbai wani aya mana phangdre lambi suai yadre pothol ngatani akai ba ngatani aru khoi iram nala sima khoi Manipur ge ayam ba mafam singda iram nala phatabogom Soibam Leikai gi iram nala su condition am chade aru mai su khoi Manipur ge atop mafam singda chang naina laktabogom mafam asira su chang naina lakte maruna Leikai sigo ena masim mati saphari haibasi Leikai gi miyamna masim mati saphari haina hainga leitre haina su takpire loinana Leikai asida leiriba khoi PDS ke cheng cheni kerosene gi supply sisu changwana phangba changwana phangi matak sida maman su tang na bisan bisana Leikai miyamda yamna pendam amadi adumak weri masini ngasi Leikai Wakat ke thorom ngasi gi episode ase karam tobi bage khoi idon khan bir puyagani khoi email id impacttvnews@gmail.com natraga khoi Facebook page www.facebook.com/impacttvmanipur da join tobirga comment amadi feedback thabirk puyagani ngasi gi onade Leikai Wakat ke thorom ase matang soida lusin jarage mathangi chayol da anoba episode amaga loirana anoba Leikai ama pudun lak jage till then keep watching Impact News, keep watching Leikai Wakat ta da batahoro udobo horo ciao episode ase da mayam amukana tarau chede mani hondo and the people right to information haibati e paw lo no atamda Nongthombam masina maram so like wang ke gnong sibu kamai to ri ke nong patai matam si le bi kamai to ri ke